एक्सीडेंट तमेंगलोंग इलेक्शन ड्यूटी लाप मिजोराम की अनीसुब IRB की पर्सनल तराग माथोई सोकले पर्सनल सीरे तरानीथुईसुब मणिपुर असेंबली इलेक्शन की अनीसुब तांका की मार्च मंगा पांथोकदोरिबा से तमेंगलोंग डिस्ट्रिक्ट की तामई केंद्र नुंबा केंद्र मध्य तमेंगलोंग चिंबदा इलेक्शन की ड्यूटी लाप मिजोराम स्टेट आर्म फोर्सेस के अनीसुब IRB की पर्सनल सिंह तोंबा तथा DI ट्रक Ngahan ahing nongyay matung pung amaga minute kuntra rom taba matamda Tamenglong College campus ta accident thokpadagi personnel taraga mathoi soklei personnel amana laikhidre haire laibak thiba thokdok ase DI tata registration number AS 11 EC 0239 asina Tamenglong College campus tamna thorakpada gari adugi brake fail oibadagi college ki wall da yeshin badagi gari adu longkhe maduda gari adu da tonglakpa personnel taraga mathoi sokhe makoi gi manung da mangana khara thina sokhe amana yamna thina sokpadagi Tamenglong district hospital da pukhatpada lambi da laikhide accident nanglaba mizoram gi anisuba IRB gi personnel sing adu Tamenglong college ki gate maya da hanadagi hauna election duty gi damak lairakhiba nei accident thokiba sigi maruoiba maramde main road gi Tamenglong college phawgi lambi paring asi yamna ngambada natana akhuba lambi oibana bus amadi truck sing changbada aduki matik khudong chadaba mafam oibadagi thokiba nei accident thoklaba DI truck aduda kolle Chak thongnaba LPG cylinder route gear amadi tumna himnaba polam sing purakbani haire laikhidraba ni suba IRB gi personnel ase Mizoram gi Champhai district ke Jion Beng manaktagi ke Lalaumpuya chahi kuntraga taret constable number 516 ne soglaba personnel sing ase ahan bada Tamenglong district hospital da laikanaraba matungda helicopter da Imphal da purakduna Rims hospital da hojik laikanari haire accident adu da khara thina sokpadagi ngarang pung taret lom tabada Imphal da puraktuna laikanariba personnel sing adudi SI RC Lalthala Muwana Havildar BL Dingliana Havildar R Lalviyak Nunga Havildar V Lalviyak Mawiwa amadi Naik Lalaswa Malian ni haire laibak thiba thakdok asigi matang da Tamenglong police na makha taba thizin humjin bagi thabak chathaba hokre laimatak ta gari accident thokpadagi miyoi taragani pan soklei ama sire Ngarang ayuk pung 12 minute kuntra rom taba matamda None district ki khopum chatpagi lambi paring oiriba bolero DI gari ama accident thokpadagi gari adu da tonglakpa nupa manga nupi taraga humdoi soklei asokpa singi manungda miyoi ama sirei asokpa miyoi singa si hojik Imphal ge North AOC da leriba Rajmeti city da pukhalatuna laikanare asokpa singi manungda phibam luba yauri haire laibak thiba thokdok ase bolero DI gari asina laimatak yorokpa matamda gari adu gi brake fail oibadagi accident thokpadagi miyoi singa si sokhibane asokpa sing ase Rajmeti city da pukhatlaba matungda yamna thina sokpadagi miyoi ama laikhidabani haire laikhidraba nupi asigi maming Paijan Liu Kamai chahi kun None dagi ne asokpa sing adudi Risangai Kamai chahi kun gani thoi Longmai None dagi Gailang Maliu chahi taraga taret Lalsingam Gangmai chahi humpugomdoi Maje Sungliu Dangmai chahi kun gataret Denthuilung chahi kuntraga manga Gaithau Liliu chahi nifuga manga Urengun Pau Phaumai chahi kun mathoi Maisum Liu Gangmai chahi kun Masak Sil Liu Dangmai chahi taraga mapan Luthu Wam Liu chahi taraga mapan Gaithuilen chahi kun ga manga Gongthai Liu Dangmai chahi taraga mare Chongthai Lung Phaumai chahi kun ga manga Kariu Pamai chahi kun nipan Laguigal Panmai chahi kun humdoi Jenny Liu chahi taraga nipan amadi Gaili Yangmai Rongmai chahi taraga taret ne Asokpa sing asi Rajmeti city da Dr. Singh na layang bagi thabak chathare asokpa singi manung da khara thina sokpadagi ringsangai kamai hairiba nupa asi ICU da hojik leire ngairangbam da ngahan numidang nongmai kaplambadagi khunja sing lanjenare mari leinaba sing na mateng pangbiyu khunja sing khundrakpam kendra gi manung chana leiba awang ngairangbam da ngahan asi mikhal ga mari leinana sakhangdaba sing na nongmai kapthoklambadagi khunja sing numidang yaurokani khanbada mipainare lanjenabagum taunare mari lainaba singna mateng pangbiu haina khunja singna phongdorokle ngarang khulgi community hall da pangthokiba miyam gi mifam amada paumi singa unaba amada wangang laduna awangarangbam village development committee president ningthogjam kunjona haikibada handak pangthokiba ahan ba tangka ki mikhal aduda sarauthel gi khunja singna vote thadaba polling 1/20 sarauthel gi EVM machine thugai khibadagi vote amuk hallaba yai panari ngai cherak asida ngahan gi thogdok adu thokibadai ngahan numidang pung 12 minute kunthra rom taba duaida ngairangbam maning laikai da blank fire tawramkhi
मिखल हाइबसिदि मसा मसागी अपामबगी मतुंगिन बोट थादगदबनि हाइखि पाउमिसिंग उनबदुदा अवांग ngairangबम माइरा पाइबिगी सेक्रेटरी चांदम सोनीबलाना हाइखि ngaranggi mifamna khullasida mikhalga mari leinana kanagumba matana campaign chatpa thinglei repol tawrabasu bot thadaba thokpa kirei kanana karigidamak thokdok asi thoganbano haibadu athuba matamda sengdokpirau nungsinana leiminariba khunja sing numidang yaurkani khanbada mi paiba pokna rei nongmai sindon da bot thadaba ngamloi nongmai utlaga bot khomba tawbigano waraba khunja singbu mari leinaba singna mateng pangbiyo awang ngairangbam khulgi khunja singna lankhiba yaurabasu karino haibadu hainakhi makha tana laibak thiba thokdok amuk thogan biganu haikhe panba yabadi haukiba February 19 da hanba tangka ke Touragani thoi suba Manipur Assembly mikhal da khundrakpam kendra su yaukhe mikhal numit adu da polling number 1/20 sarok thelge EVM machine bot thadaba loiraba matung da sakhangdaba singna thugaibagi thokdok thokhibanai Churachandpur district ki kendra ahumgi polling station mapan da repol Touragani hanba tangka ki election pangthokiba Churachandpur district ke 56 Thanlon 57 Henglep amade 60 Saitu Kendra gi manung chana laiba polling station mapan repol Touragani haire repol tawgadoriba polling station singadude Thanlon ST Kendra da 56/5 Songsang Mission School 56/10 Maite ME School amade 56/19 Tinsong ME School ne aduga Henglep ST Kendra da repol tawgadoriba polling station singadude 57/20 Mazarud Kuke 57/34 Koirentag 57/39 Mongsang amade 57/49 Lainom ne aduga Saitu ST Kendra gi oina 60/36 Taikot amade 60/43 Mokot ne Kumbi da BJP gi phiral amasung poster segaibadagi khana chaina bathokhrei nganumidang pung 13 helakpa duaida Kumbi Municipal Council gi ward number 1 da leiba Wahengbam Ram Kobomyoi amage yumda hangba BJP gi 29/12 B1 polling office ta yungba BJP gi phiral amasung poster sing NPP gi worker sing na segai rambadagi khatna chainabagi thokdok ama thokhrei thokdok adu da wahengbam Ram gi loina bi sokle haire thokdok adu gi matang da ngarang ayuk W Ram gi yumda pau gi mifam ama pangthokibada Kumbi Municipal Council ward number 1 dagi BJP gi worker haubizam Nelin haikibada ngahanumidang Kumbi Municipal Council ward number 9 dagi N Soba amasung KH Mangizaw kauba miyoy ani na lusingba makuta sa itup-utup paiba miyoy khutpu ama laklaga BJP gi phiral amasung BJP gi mirep oiriba S Premchandra gi poster sing sagai ba hurakhi yumbu oiriba wahengbam Ram na thoraktuna NPP gi worker sing aduga muknarakpadagi Ram gi nupina khamdok pachangbada NPP gi worker sing aduna khut tharakpada Ram gi nupi sokpadagi hospital da pukatuna laikenakhi khana chainabagi makol tabada akoibada leiba miyam thoknarakpadagi NPP gi worker sing adu thokdok thokphamdagi nanthokutuna senkhe thokdok adu da senabasing mari leinabasing na cherak pigadabani hainasu mahakna makha tana phongdokhe Rohit Mihata senabani haiba miyoi taru court na bel piduna thadokhrei mamang sahi gi December 19 amasung 22 gi lonaba hingda Thobal district ki Hairok part 2 mayai leikaida mikhalga mari leinana thokiba hingsa gi thokdok amada college tamliba mahiroi ningthaujam Rohit kauba ama nongmena kaptuna hatkiba thokdok adu da senai haiduna hojik judicial remand piduna jail da lairiba miyoi taru ngahan district and section just Thobal na bel da thadokre haire BJP na mikhal da nampu da selection chatharak paibase democracy bu makhauri saram melaga hatpane bijoy handak pangthokiba mikhal asi BJP na namduna kadaba yade haiduna mani amasung muscle power siznaduna pangthokiba mikhal ne democracy chatpalaibak amada election gi mahut nampuda selection oina chatharak paibase democracy bu makhauri metlaga hatpani haina socio political commentator CH Bijoy na nungnang ba phongdokhrei waphamase CH Bijoy gi Lamphel Rims complex da leiba mayumda akhanaba paumi singa unaba amada mahakna phongdokladuna makha tana hai handak Touragani thoi suba general election asigi ahanba tangkakta Kendra 39 gi mikhal pangthokiba ase Election Commission of India gi maikaitagi ahoba kaya laikhrei ECI gi midyang ase mikhalga mari leinaba khatna chainaba khakta da midyang thamkhrei adubu mikhal asida black money lupa crore kaya involvement lairiba sidade midyang isangchang da bagum tawrei democracy chatpa laibak amada maruoiba ase miyamge mandate na mihut khanba sine adubu handak pangthokiba mikhal asida henglep kendra yauna kendra kaya da BJP na unfair means kaya sizinabage mami chawna tare sel piraga themba yaba mafamdana sel piba sel na yadaba mafamdana muscle power sizinabane polling booth kaya da khunek sizinaduna miyoi kharana vote hanjin thadaba booth capture tawduna EVM machine manakta vote piba yangsinaba mi thamjinba
याद्रगन ईवीएम मेचिन थुगाइबा पोलिंग पर्सनल सिंह फू चैबा सिगुम्बा थबक कया बीजेपी न सथकी हाइबसी मयेक सेंगलबो वाफमनी हाइखे मसिगिसु मथक्ता हेंगलेब केंद्रदा कैंडिडेट का सूदा लैबा लालौलुप कयागा मानरगा मियामदा नम हादुना वोट लौखिबा सिना ताकलिबदी बीजेपी ना वोट काननबा नत्तब पांबई कया फोंगना सिसिनरे ताकपने नाकल अमरोमदा सीएमएन बिरेन गी हैंगांग केंद्रदा बुत तरागा माथोई कैप्चर तौख्रे हाइना कंप्लेन लागलिबासी करिगिनो महाक सीएम अमने महाकना सोइदना हैंगांगदा माई पाकलगनी खलबदे करिगी अहेनबा फोर्स सिसिनरिबनो हाइना बिजोइना मखाताना फोंदोखे महाकना हाई हंदक पांगथोकिबा मिखल असिदा बीजेपी असी कया यामना पावर हंगर ओइबा पार्टी नो हाइबसी मियामना मयेक सेंगना उरे मसिगी मही सोइदना मकी बीजेपी न मिखल हाइदोकपा मतमदा फंगने ममांगी कुमजा 2017 मिखलदा बीजेपी न सिट कुनगा माथोई माई पाकिबा दु हंदकते कुन माथोई फावबो यौबा ngamloi सिट निफु हेना फंगनी हाइबा मंगलान असिदी मंगफाउना रोइदबा मंगलान अमने पोलिंग बूथ थुगाइखिबा आईएनसी गे लमतिंग थांग हाउके बेल पीख्रे तरानिथोई सुबा मणिपुर लेजिस्लेटिव असेंबली की अहानबा तांका की मिखलदा साइतु केंद्र गे न्यू कैथेल मानबीदा लैबा 51/46 पोलिंग बूथ थुगाइखिबा थौदोकता सेनबनी हाइबा कांगपोकपी डिस्ट्रिक्ट के खोंगलेब खुलदगे आईएनसी की मिरेप डॉक्टर लमतिन थांग हाउकिप सही निफु अपोकपा लैखिद्रबा पाउखोकजांग हाउकिपु JMFC फर्स्ट क्लास कांगपोकपीना बेल पीख्रे फोटो एडिट तौरगा मियामदा लाना संदोरकपा थाजबिगनो सिकंदर पॉलिटिकल की खुदोंग चाबा लौनबा होनबदा कनागुंबा मिरेप अमगा लौतुनबा मानबा मवोंगदा सोशल मीडिया दा सेमजिन साजिनबा फोटो थागलकपसी मियामना थाजबिगनो मारा लैबसिंग अथुबदा आइनगी ओइबा एक्शन लौखनबा सेम साबा लोइरे हाइना वावगाइदा जेडीयू की मिरेप ओइरिबा एमडी सिकंदर अली ना फोंदोखरे ngha numidang sanathel da laiba ma ki yumda pangthokpa pawgi mi phamamada सिकंदर na hai ngha nungthil social media da wawgai ac da BJP gi mirep doctor usab deven ga mahaka phamina khre hai na miyam da lana uhanduna mikhal asida mahaku maithi handaba yade haiba wakhalon manba mawong da edit tawba photo ama thagalakhiba du laibak thibane thawong asi mikhal asida mai pakhragane kibadagi amasung mahaki political career bu namthanaba honabane photo adu da uriba fizol adu mahaki punsi da setkidre मियामना हेंदोक थोइदोकना खंगनरिबने असिगुंबा अनेम्बा थाकी पॉलिटिक्स असिदा मियामना थाजबिगनो मासिदा सेनरिबा मिसिंग आइनगी ओइबा एक्शन लौखनबा प्रोसेस हौख्रे मखाताना थोक्तनबा मियामनासु मारा लैबसिंग आइनगी ओइबा चैराक फंगहनबदा मतेंग पांगबियु हाइना सिकंदरना फोंदोखे खुंद्राकपम की पोलिंग अने रीपोल तौबिनबा ECI दा वाकतख्रे लोकेसोर खुंद्राकपम कॉन्स्टिट्यूएंसी की पोलिंग स्टेशन 1/12 सारौथेल प्राइमरी स्कूल अमसुंग 1/16 Cosmopolitan Primary School da hangkiba polling station ani asige bot amuk hanbinaba ECI da wakat khre haina Congress ki mirep MLA Thokchom Lokesor Singhana phongdokre sagol mangda leibam haki yumdang han pawmi singa unaba mada Lokesor na haikhe polling number 1/12 sarauthel da bot thadaba loraba matungda presiding officer amasung security signa EVM adu matam chana puthoraki dei masigi mathakta BJP ki supporter sing laklaga EVM machine adu security singi mamangda thugai khe थुगाई ख्रब EVM गे सिस्टम यारम लबदी बोट हल्लोई हाइना आरोना हाइरखे महाकना हाई EVM चेक तौबदा मीडिया याउना तौरबदी खन्नबा याई अदुबु हौजिक ओरिबा फिबम असिदी रिपोल तौहनबियु BJP की वर्कर सिंगना EVM थुगाइबदा येंगदुना लैरिबा प्रिसाइडिंग ऑफिसर अमसुंग सिक्योरिटी पर्सनल सिंगी मथक्तसु मरी लैनबा डिपार्टमेंट ना एक्शन लौखुटपियु हाइख्रे कॉन्स्टिट्यूएंसी कोस्मोपोलिटन स्कूल दा हांगबा 1/16 पोलिंग स्टेशन असिदा हराउरोदा लैबा कांग्रेस पु नुंगसीजब खुंजा सिंह बोट थादहन किदे मी खरन हंजिन हंजिन बोट थादख्रे मसिगी चपचाब खुदम असि पोलिंग अदुदा थमलिबा कैमरा फुटेज चेक तौबियो कॉन्स्टिट्यूएंसी असिगी BJP की मिरेपना महाक माई पाकपा ngamlaroi खनबदगी BJP की वर्कर सिंगना कांग्रेस वर्कर गी युमदा चतुना खनबा हौदुनो लैरे मसिसु खुदक्ता लेपिदुना इंग तप्पा कॉन्स्टिट्यूएंसी अमा ओहेनन बहोना मिनसी हाइना लोकेसोरना फोंदोखे अहानबा फेस द बोटर थोरकपगी चांग चादा मरफु निपान दशमिक तरुक अहुम ओइखे CEO मणिपुर लेजिस्लेटिव असेंबली गे हौकिबा फेब्रुवारी 19 केंद्र 39 अहानबा फेस की मिखलदा चादा मरफुगा 9.10 तरुक अहुम बोट थादनख्रे अरोइबदा ताबिरिबा पुमनमकपु थागचरे।